Murmuna Lupa Crore Lising Amaga Chamaga Marfutaragi project Urep Uyung Tamkhibaga LOINANA MAPUNG PHANA LOISINKHRABA Lupa Crore Chaniga Tarietki project Taranithoi SANGGAKHRE President Droupadi Murmu numit ini ki khongchata ngasi Imphal da thunglakibani mahangna Imphal gi International Airport ta thunglabaga Manipur gi Governor Ajay Kumar Vala amadi atai official singna taramna okhi amadi Manipur Police ki nupi ngakte gi contingent amana guard of honor tauki tungda polo ground da polo match yengki masigi matungda Manipur lengakna sinduna President Butaramna okpagidamak pangthokpa civic reception da sarukyaki hairiba civic reception adu da President na yamlaba senpham kayagi project sing adu Urep Uyung Tamkhibaga LOINANA SANGGAKHRE mahangna hayeng nupilan gi thoramda sarukyaba fanglagani khanbada nungaiba poi haiba wafam thamkhibaga LOINANA Manipur gi miyamna mahak Butaramna okpibagi damak nungaiba fongdoki